Ladies and gentlemen, Susmita. Susmita ko na di line animukta to the extent matat ani macam kabis. Thank you ka. Bibili ka mayam na magpunta ng Nokcheri ko para kulang jeri mayam dahil sa ikrem kang kulotan sa kanya.
Hãy subscribe cho kênh Ghiền Mì Gõ để không bỏ lỡ
ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯏꯁꯩꯁꯦ ꯑꯦꯖꯦꯒ ꯁꯛꯄꯅꯤꯅ ꯗꯨꯏꯠꯁꯦ ꯀꯩꯅꯣ ꯇꯧꯅꯕꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯣꯂꯣ ꯑꯃ ꯁꯛꯆꯔꯒ ꯑꯩꯒꯤ ꯂꯥꯁ ꯅꯝꯕꯔ ꯑꯣꯏꯖꯒꯦ